Numit manganigi manungda internet ki athingba lauthok ansam. Ngarangdagi faraga numit manganigi manungda internet ki athingba lauthoktrabade government ki mayokta tongan ba khongjang changsilagani haina All Naga Student Association Manipur ansam ge information and publicity cell ge chairwala man haire. Chairwala sin hai state asida thogli bayrang asigi yanglaga state government na internet thinglakpa numit chamaga yangkai nipan helaklay. Broadband user kharagi oina komthokpa amasung administrative ki oiba thabak thauramsing ge sizinaba government office sing da komthokpa natana ataygi oina di athingba laire. Matam sangna internet shutdown tauba sina state asigi senmit londa yauna hiram kayada achouba sapu pire. Internet thingba si santi pamjaba naga sing dasu konsenba si paksana censorship sathaba masung constitution na piriba citizen fundamental rights khongauna bane. Internet haibasi ichamjamba communication system ama natte masidi research and information ki khwaidagi pamnaraba platform ama yauna hiram kayada sizinariba tangai fadraba pambay ama ni haire. Haukiba September 3 amasung September 18 da ansam na state government ta internet ki athingba lauthokpiyo haina appeal tawbasu laikhrabane. Amarom da ing 2021 gi September thada government college singi assistant professor 145 plus 45 launa ba pangthokiba interview gi phal lauthok haina su ansam na demand tawre. Khulai paiba singna civilong da amuksu bullet tanker singi side glass thugai rakle. Driver singa yanakiba wapam thabak to onthokna ba chief secretary da taksin khre. District tareta combined force na combing operation sathaduna khusu khulai kaya fagat khre. Kuki militant singna nongmai kapsilak padi leptre. Mamang thagi kunithoi da chief minister secretary tagi thorakiba cherola mada numit asidagi paraga numit taraga manganigi manungda state asida lanai miyoi natraga Kanglup kharana pairiba illegal nongmai sing pikhalang na ba khangan kibaga loinana karigumba matam asigi manungda pikhalaktrabade combing operation satharagani haina mangjong na lauthokraba matungda illegal nongmai sing suna pikhalaktabadage combined force na mafam kayada leptana combing operation sing sathaduna illegal nongmai sing leptana phagalaglabasu kuki militant sing na singthakta saba makhoigi bunker sing dagi nongmai kaptharakpage thabakti leptre police control room na ngarang thorokiba cherol amada ngarang su Imphal East, Kakching, Bisnupur, Churachandpur, Thoubal amasung Imphal West ki tongan ba mafam singge vulnerable area sing da combing operation sing chathaki haire. Adubu ngarang nung tilpung mga tarakpa duwaida yaigang pokpigi uyok singgi mathakta saba bunker sing dage santi khongbalom da kuki militant sing na nong may maru tararom kapsilakre haire. Panbay abade ngahan su ayuk angan ba pung mari khara helakpada kaune khullom dage thamna pokpi mitay khul sing tamna Kuki militant sing na nong may kapsilaki badanatana ngahan nung til pung taruka minute kuntraga humdoy tarak badaso amugan na nong may maru khara kapsilaki baday